Heirok asi population yam laiba mi yam kungba mafam jaga amani haiba Heirok iramdam asida Heirok higher secondary amakak leijai haiba secondary asi matam sang na sahi kya dagi ekhoi education is Manipur side dagi regular principal amadi regular vice principal tharak tam maram oiraga ko ji awaba kya mai mare mamangda principal kar tharami haiba principal sing adusu ma principal aduna ritya oram daida Heirok da deputy chami mong da thabirapa asiguma kaya do asina maram oiraga Heirok higher secondary se na sidi Kang sai ba higher secondary oire maram aduna Heirok da lairiba Heirok open club amadi parja meham na haiba Heirok school sida Heirok open club na ngasi mak 2025 ki ekhoi gi school chakhalan chi haiba jengchim khungta chappa sida Heirok higher secondary aduki matik amot na pik thalerame maram di Heirok hauji mak Heirok higher secondary ase regular principal lairamdre loina na vice principal lairamdre hauji yamaluraba tanja class 11 amadi class 12 ki form lap tawba exam ya nakshila kusra regular principal laitaba maram boda sata sing khangau nare sata punchi mangla kadra haiba Heirok apun club na amadi Heirok tele parjamira mi paino phawi maram aduna Heirok tele riba higher secondary ase athuk matamda education as Manipur side ge higher secondary asida regular principal ma thabirak na haina Heirok apun club side ge appeal tawjari karigum hairiba regular principal ase thabirak tab taragadi ekoi Heirok apun club na amadi parja rajan singa sata kaya khusam naraga ekoina makhal kya gi hesitation amadi khongjang kya sangchalakani alibat nabe matang tara bhu asigi manungda education as Manipur side gi Heirok da laibidba Heirok higher secondary amak tangaira higher secondary asida athubu matamda regular principal ama thabirak kadabani masida ekoina piriba deadline date November 10 asibu manungda thabirak tab taragadi ekoina angakpa yamna mayang manada mongda Heirok apun club khongjang sangchalakani hana education as Manipur amadi government of Manipur da ekona haide ba wafam ne thamjari masida tholakpa afapata daito kudemak education as Manipur amadi Manipur government na pugadam ngakpa phawi regular principal tharak pagi mahutta ekona hauji class 11 amadi class 12 ki form lagi matam khara gap lei manung sida JEO thawangna magi in charge hoina signatory supervisor oine habse ko tabda ngakpa phawi regular principal ama education na happy mahutta education zonal education gi amana in charge oibe haibase ngakpa Manipur top thodo amani hana lawning maduna haiba zonal JLO se akoi gi Heirok higher secondary da dum lehen bidawri bra mahagi lehen bai mahutta mabu thabirak mahutta akoi da regular principal ama thabirak di kari kai bage haibna khona apel tawjari loina hojik lakadar December naksil in of the year ni masida ekhoi angang class 6 tage 10 phawut exam thai matam naksil masida su jelu na do pubidori bra ekhoi hangjening libadi maramdina hairiba jelu na do magi office pham mauta Heirok ta phaman bidori bra yaragadi jelu do principal and Heirok ta thabiro magi ekhoi laiba ekhoi angang sing ase hojik kriya mang yade karigumba Heirok ki angang amana class sahi si ko iba khudong thiba kaya si mayong nadana exam pi hogdaba amadi class mathang sahi gi upgrade tawna bhona bada khudong cha kaya thola badi Manipur government pai ba education yes Manipur khudam mutai